ꯅꯟꯗꯣꯁꯨ ꯃꯆꯤ ꯂꯦꯡꯗꯦ ꯂꯦꯞꯄꯒ ꯑꯗꯨꯃꯛ ꯂꯩ ꯄꯨꯟꯁꯤꯕꯁꯨ ꯀꯞꯂꯒ ꯑꯗꯨꯃꯛ ꯂꯩ ꯃꯌꯥꯝꯕꯒꯤ ꯃꯇꯧꯗꯨꯗ ꯑꯍꯦꯟꯕꯗꯣ ꯃꯆꯤꯟꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯅꯣꯡꯃꯩ ꯅꯝꯂꯒꯗ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯣꯏꯅ ꯇꯧꯔꯗꯅ ꯗꯥꯆꯥꯎ ꯅꯪ ꯁꯤꯗ ꯀꯞꯄꯅ ꯀꯥꯟꯅꯔꯣꯏ ꯏꯇꯩꯃꯗꯣ ꯑꯥꯗ ꯏꯈꯦꯡ ꯃꯔꯛꯇ ꯂꯩꯍꯧꯔꯕꯅꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯄꯅ ꯐꯅꯤ ꯃꯥꯅ ꯐꯨꯔꯒ ꯊꯅꯝꯂꯒ ꯀꯩꯗꯧꯔꯕꯅꯣ ꯀꯥꯏꯅ ꯄꯦꯜꯂꯦ ꯍꯥꯏꯁꯦ ꯅꯣꯏ ꯎꯕꯗꯅꯦ ꯑꯩ ꯅꯨꯄꯤꯒ ꯊꯤꯅꯤꯡꯗ꯭ꯔꯦ ꯔꯟꯕꯤꯔꯅ ꯄꯨꯟꯁꯤꯕꯕꯨ ꯍꯨꯒꯠꯄꯤ ꯅꯟꯗꯣꯗꯣ ꯄꯨꯟꯁꯤꯕꯗ ꯍꯟꯅ ꯌꯦꯡꯂꯝꯗ ꯈꯣꯡꯀꯥꯞ ꯑꯃꯅꯤ ꯊꯥꯡꯂꯒ ꯍꯦꯟꯕ ꯌꯨꯝꯗ ꯆꯠꯁꯤꯜꯂꯣ ꯑꯗꯨꯒ ꯁꯅꯥ ꯅꯪꯒꯤ ꯏꯃꯨꯒ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯗ꯭ꯔꯤꯈꯩ ꯑꯩꯉꯣꯟꯗ ꯕꯕꯥ ꯍꯥꯏꯅ ꯅꯪꯒꯤ ꯅꯆꯤꯟꯗꯨꯅ ꯀꯧꯔꯛꯀꯅꯨ ꯕꯕꯥ ꯍꯣꯏ ꯕꯕꯥ ꯊꯣꯛꯄ ꯍꯧꯔꯝꯃꯨ ꯑꯩ ꯗꯥꯆꯧꯒ ꯊꯣꯛꯃꯤꯟꯅꯔꯒꯦ ꯅꯟꯗꯣꯁꯨ ꯍꯣꯏꯅꯤ ꯃꯥꯏꯅꯤ ꯍꯥꯏꯔꯝꯗꯅ ꯆꯠꯈ꯭ꯔꯦ ꯂꯩꯁꯦꯝꯕꯁꯨ ꯔꯨꯝꯗꯒꯤ ꯊꯣꯔꯛꯏ ꯄꯨꯟꯁꯤꯕꯅ ꯑꯍꯦꯟꯕꯗ ꯑꯣꯟꯁꯤꯜꯂꯒ ꯌꯥꯝ ꯄꯥꯈꯠꯅ ꯍꯦꯟꯕ ꯂꯥꯏꯖ ꯌꯨꯝꯗ ꯂꯩꯍꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯃꯌꯥꯝꯅ ꯍꯥꯏꯔꯤꯁꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯌꯥꯔꯤꯕ ꯗꯥꯆꯧ ꯅꯪꯅ ꯏꯇꯩꯃꯗꯣ ꯇꯞꯇꯥꯅ ꯐꯨꯊꯔ ꯊꯅꯝꯕ ꯅꯠꯇ꯭ꯔꯣ ꯍꯣꯁꯄꯤꯇꯥꯜ ꯆꯠꯁꯤꯁꯨ ꯌꯥꯍꯧꯗꯕꯅꯤ ꯏꯈꯦꯡ ꯃꯔꯛꯇ ꯂꯩꯍꯧꯕꯅꯤ ꯀꯩꯅꯣ ꯑꯩꯅ ꯐꯨꯕ ꯍꯥꯏꯗꯤ ꯂꯥꯏꯕꯛꯇ ꯈꯤꯇꯪꯗꯤ ꯁꯣꯛꯍꯧꯕꯅꯤ ꯑꯇꯩꯗꯤ ꯑꯩꯗꯤ ꯀꯩꯁꯨ ꯇꯧꯔꯝꯗꯦꯅ ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯗꯨꯗꯤ ꯐ꯭ꯂꯥꯋꯔ ꯄꯣꯠꯀ ꯊꯨꯒꯥꯏꯔꯨꯔꯤꯗꯨꯗꯤ ꯗꯥꯆꯧꯅ ꯅꯠꯇꯕ꯭ꯔꯣ ꯅꯠꯇꯦ ꯑꯩꯗꯤ ꯀꯩꯝꯇ ꯊꯨꯒꯥꯏꯔꯝꯗꯦ ꯈꯨꯄꯥꯛꯅ ꯑꯃꯨꯔꯛ ꯑꯅꯤꯔꯛꯇꯤ ꯊꯥꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯔꯝꯕ ꯍꯥꯏꯕꯨ ꯃꯥ ꯌꯨꯝꯗ ꯂꯩꯔꯝꯒꯅꯨ ꯍꯥꯏꯕꯗꯤ ꯍꯥꯏꯔꯝꯃꯤ ꯑꯦ ꯗꯥꯆꯧ ꯑꯗꯨꯗꯤ ꯏꯇꯩꯃꯅ ꯊꯨꯒꯥꯏꯕ ꯑꯣꯏꯔꯝꯕꯦ ꯑꯩꯈꯣꯏ ꯏꯇꯩꯃꯁꯨ ꯌꯥꯏ ꯅꯨꯄꯥꯇꯅ ꯗꯞ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯅꯨꯄꯤꯁꯨ ꯈꯔ ꯇꯧꯗꯧꯅꯤ ꯂꯩꯁꯦꯝꯕ ꯃꯔꯛ ꯊꯠꯂꯛꯏ ꯌꯥꯔꯤꯁꯦ ꯅꯣꯏ ꯋꯥꯔꯤꯗꯨ ꯇꯣꯛꯑꯣ ꯌꯨꯝꯗ ꯆꯠꯅꯕ ꯇꯧꯔꯁꯦ ꯂꯥꯎ ꯄꯨꯟꯁꯤꯕ ꯅꯪ ꯍꯣꯔꯦꯟꯗꯒꯤ ꯂꯥꯏꯖꯕꯨ ꯂꯨꯅ ꯇꯧꯕ ꯍꯧꯔꯣꯀꯣ ꯃꯇꯨꯡꯗ ꯄꯥꯎ ꯅꯨꯡꯉꯥꯏꯇꯕ ꯇꯥꯍꯜꯂꯛꯑꯅꯨ ꯄꯨꯟꯁꯤꯕꯅ ꯆꯠꯁꯤꯜꯂꯣ ꯑꯩ ꯃꯥꯕꯨ ꯋꯥꯍꯜꯂꯔꯣꯏ ꯑꯩꯒꯤ ꯀꯥꯏꯔꯕ ꯊꯃꯣꯏꯁꯤ ꯃꯥꯒꯤ ꯊꯃꯣꯏꯗꯨꯕꯨ ꯊꯦꯝꯖꯤꯟꯕꯤꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯂꯒꯦ ꯔꯟꯕꯤꯔꯅ ꯑꯗꯨꯃꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯎ ꯍꯥꯏꯕꯅꯤꯗ ꯀꯥꯟꯗꯦꯕꯣ ꯂꯥꯏꯖꯗ ꯀꯔꯤ ꯋꯥꯠꯂꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯕꯅꯤ ꯈꯔ ꯃꯃꯥꯏ ꯊꯛꯆꯕꯒꯤ ꯋꯥꯅꯤ ꯍꯣꯔꯦꯟꯗꯒꯤ ꯅꯇꯨꯗꯣ ꯅꯥꯜꯂꯒ ꯊꯝꯃꯨꯔꯣ ꯃꯇꯝꯗꯨ ꯊꯦꯡꯉꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯇꯥꯔꯦ ꯑꯁꯣꯝꯗꯁꯨ ꯂꯥꯏꯖꯅ ꯌꯥꯗꯗꯅ ꯍꯣꯁꯄꯤꯇꯥꯜ ꯆꯠꯇ꯭ꯔꯤ ꯂꯦꯝꯕꯤꯅ ꯌꯨꯝꯗ ꯗꯣꯛꯇꯔ ꯀꯧꯔꯒ ꯂꯥꯏꯖꯕꯨ ꯌꯦꯡꯍꯜꯂꯤ ꯂꯥꯏꯖꯅ ꯃꯌꯨꯝꯗ ꯍꯥꯏꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯌꯨꯝꯗꯁꯨ ꯄꯥꯎ ꯄꯤꯗ꯭ꯔꯤ ꯇꯁꯦꯡꯅ ꯂꯥꯏꯖ ꯑꯁꯤꯒꯨꯝꯕ ꯄꯥꯎꯁꯤ ꯃꯌꯨꯝꯗ ꯇꯥꯍꯟꯕ ꯄꯥꯝꯖꯗꯦ ꯈꯨꯠ ꯑꯁꯣꯛꯄꯗꯣ ꯗꯣꯛꯇꯔꯅ ꯗ꯭ꯔꯦꯁꯤꯡ ꯇꯧꯔꯒ ꯕꯦꯟꯗꯦꯖ ꯌꯦꯠꯁꯤꯜꯂꯒ ꯃꯁꯥꯗꯣ ꯌꯥꯝ ꯋꯥꯊꯅ ꯎꯕꯗꯨꯗ ꯗ꯭ꯔꯤꯞ ꯀꯥꯞꯄꯒ ꯊꯅꯝꯕꯅꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯣꯏ ꯍꯥꯏꯕꯗꯒꯤ ꯗꯣꯛꯇꯔꯗꯨꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯂꯥꯏꯖꯒꯤ ꯐꯃꯨꯡꯗ ꯃꯌꯥꯝꯗꯣ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯃꯤ ꯈꯨꯠꯇ ꯁꯣꯛꯂꯤꯕꯗꯣ ꯌꯥꯝ ꯊꯤꯅ ꯁꯣꯛꯄꯁꯨ ꯅꯠꯇꯦ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯒꯤ ꯁꯦꯕꯥꯅ ꯍꯦꯜꯂꯤ ꯂꯥꯏꯖꯒꯤ ꯈꯨꯠ ꯁꯣꯛꯂꯤꯕꯗꯣ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯒꯤ ꯋꯥꯈꯜꯗ ꯄꯨꯟꯁꯤꯕꯅ ꯇꯧꯔꯝꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯂꯣꯏꯅ ꯂꯩꯅꯩ ꯂꯥꯏꯖꯅ ꯇꯧꯕꯅꯤ ꯈꯪꯗꯦ ꯃꯌꯥꯝꯗꯣ ꯄꯨꯟꯁꯤꯕꯗ ꯂꯣꯏꯅ ꯁꯥꯎꯅꯔꯤ ꯂꯦꯝꯕꯤꯗꯣ ꯂꯥꯏꯖꯒꯤ ꯀꯣꯛꯊꯣꯟꯅ ꯐꯝꯂꯒ ꯂꯥꯏꯖꯒꯤ ꯃꯀꯣꯛꯇ ꯇꯞꯅ ꯇꯞꯅ ꯅꯥꯟꯊꯕꯤ ꯑꯟꯖꯨꯗꯣ ꯌꯥꯝ ꯁꯥꯎꯅ ꯃꯆꯤꯟꯒꯗꯣ ꯄꯣꯝꯊꯣꯛꯂꯒ ꯏꯃꯥ ꯅꯪ ꯃꯆꯥꯅꯨꯄꯥꯁꯦ ꯑꯩꯗꯤ ꯀꯧꯅꯔꯣꯏꯀꯣ ꯏꯕꯨꯡ ꯑꯣꯏꯔꯁꯨ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯀꯩꯅꯣꯕ ꯃꯥꯅ ꯇꯧꯔꯤꯁꯤ ꯅꯪ ꯇꯔꯣ ꯑꯩꯈꯣꯏꯁꯨ ꯑꯝꯇ ꯀꯧꯅꯔꯣꯏ ꯃꯥ ꯃꯊꯟꯇ ꯍꯤꯡꯖꯅꯤ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯏꯃꯧꯁꯤꯗ ꯃꯥꯅ ꯀꯌꯥꯝ ꯅꯥꯟꯅ ꯐꯨꯕꯤꯔꯤꯅꯣꯕ ꯃꯥ ꯂꯥꯛꯇ ꯂꯥꯛꯈꯤꯁꯅꯨ ꯑꯩꯅ ꯇꯧꯕꯗꯨ ꯌꯦꯡꯉꯨ ꯔꯥꯁꯤꯁꯨ ꯂꯥꯏꯖꯒꯤ ꯃꯈꯣꯡ ꯃꯌꯥꯗꯨꯗ ꯐꯝꯂꯒ ꯉꯥꯏꯈꯣ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯂꯥꯏꯖ ꯅꯣꯏ ꯑꯅꯤꯅ ꯉꯁꯤ ꯈꯠꯅꯔꯤꯁꯦ ꯂꯥꯏꯖ ꯃꯥꯒꯤꯗꯤ ꯉꯥꯛ ꯁꯥꯎꯕ ꯌꯥꯝ ꯊꯨꯅ ꯐꯕꯤꯗ ꯇꯧꯏ ꯉꯁꯥꯏꯈꯩ ꯀꯞꯂꯝꯕꯗꯣ ꯃꯌꯥꯝꯗꯨꯅ ꯇꯧꯔꯤꯕ ꯏꯍꯧ ꯃꯌꯥꯝꯗꯨꯗ ꯁꯥꯎꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯔꯥꯁꯤꯅ ꯍꯪꯂꯛꯏꯕ ꯋꯥꯍꯪꯗꯣ ꯂꯥꯏꯖꯁꯨ ꯃꯃꯤꯠꯇꯤ ꯄꯥꯡꯊꯣꯛꯇꯕꯤ ꯈꯨꯝꯂꯛꯏ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯀꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯕꯅꯣ ꯍꯪꯂꯨꯕꯒꯤꯅꯤ ꯑꯦ ꯏꯃꯥꯏꯕꯦꯝꯃ ꯑꯗꯨꯒꯤ ꯈꯠꯅꯔꯤꯕ ꯃꯦꯝꯊꯣꯏꯅ ꯑꯩꯈꯣꯏ ꯁꯅꯥꯁꯤꯕꯨ ꯉꯥꯎꯔꯖꯥꯠꯂꯣ ꯀꯩꯅꯣ ꯃꯥꯅ ꯈꯜꯂꯤꯁꯤꯕꯣ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯗꯣ ꯅꯦꯟꯁꯤꯗꯤ ꯁꯥꯎꯅꯤꯡꯕ ꯄꯣꯛꯏ ꯃꯥꯗꯤ ꯍꯧꯕꯗꯒꯤ ꯎꯍꯧꯕꯅꯤꯅ ꯂꯥꯏꯖꯅ ꯁꯣꯛꯏꯕꯗꯣ ꯄꯨꯟꯁꯤꯕꯅ ꯁꯣꯛꯍꯟꯕ ꯅꯠꯇꯦ ꯈꯪꯕꯅꯤꯅ ꯋꯥꯈꯜ ꯏꯈꯟ ꯈꯟꯊꯗꯕꯤ ꯄꯨꯟꯁꯤꯕꯒꯤ ꯃꯤꯆꯪꯗ ꯁꯠ ꯈꯨꯝꯂꯛꯏ ꯗꯥ ꯄꯨꯟꯁꯤꯕꯅ ꯏꯅꯝꯃꯗ ꯐꯨꯔꯝꯒꯗꯕ ꯃꯥꯟꯗꯦꯗ ꯑꯩꯗꯤ ꯃꯦꯝꯊꯣꯏꯗꯣ ꯅꯦꯟꯁꯤꯗ ꯐꯠ ꯌꯦꯡꯂꯛꯏ ꯐꯨꯕꯒꯤꯅꯤꯅꯦ ꯁꯣꯛꯏꯁꯦ ꯅꯅꯝꯃꯒꯤ ꯂꯥꯏꯕꯛꯇ ꯁꯣꯛꯏꯁꯦ ꯎꯗ꯭ꯔꯣ ꯅꯪ ꯃꯈꯨꯠꯇꯁꯨ ꯁꯣꯛꯏꯁꯦ ꯐꯥꯒꯤꯔꯣ ꯏ ꯊꯣꯛꯇꯅ ꯗꯣꯛꯇꯔ ꯀꯧꯅꯔꯤꯁꯤꯕꯨ ꯐꯨꯔꯝꯒꯗꯕ ꯃꯥꯟꯗꯦ ꯍꯥꯏꯔꯤꯗꯨꯕꯨ
ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯅꯦꯟꯁꯤ? ꯅꯦꯟꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯍꯧꯖꯤꯛꯇꯗ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯏ꯫ ꯑꯩꯅ ꯍꯥꯏꯗꯤ ꯏꯅꯝꯃꯗꯒ ꯗꯥ ꯄꯨꯟꯁꯤꯕꯒ ꯌꯥꯝ ꯅꯨꯡꯁꯤꯅꯕꯗꯨꯗ ꯑꯩꯗꯤ ꯗꯥ ꯄꯨꯟꯁꯤꯕꯅ ꯐꯨꯔꯝꯒꯗꯕ ꯃꯥꯟꯗꯕꯒꯤ ꯁꯨꯝ ꯍꯥꯏꯕꯅꯤꯗ꯫ ꯑꯅꯤꯗꯨ ꯌꯥꯅꯗꯕ ꯅꯨꯡꯁꯤꯅꯗꯕꯒꯤ ꯃꯌꯥꯝ ꯆꯪꯗꯅ ꯅꯨꯡꯁꯤꯅꯅꯕ ꯍꯣꯠꯅꯔꯤꯉꯩꯗꯨꯗ ꯅꯦꯟꯁꯤꯅ ꯍꯥꯏꯔꯛꯏꯕ ꯋꯥꯗꯨꯒ ꯆꯥꯟꯅꯗ꯭ꯔꯦ꯫ ꯃꯌꯥꯝꯗꯣ ꯑꯃꯗ ꯌꯦꯡꯅꯤ꯫ ꯁꯟꯗꯦ ꯄꯣꯛꯄꯒꯤ ꯍꯧꯅꯕꯤ ꯂꯥꯏꯖꯁꯨ ꯃꯤꯒꯤ ꯃꯕꯨꯛ ꯃꯅꯨꯡꯗ ꯈꯜꯂꯤꯕ ꯋꯥꯗꯣ ꯈꯔ ꯃꯈꯩꯗꯤ ꯈꯪꯕ ꯉꯝꯃꯤ꯫ ꯃꯌꯥꯝꯒ ꯅꯦꯟꯁꯤꯒ ꯃꯥꯟꯅꯗꯕ ꯋꯥꯉꯥꯡꯗꯨꯗ ꯂꯥꯏꯖꯗꯤ ꯋꯥꯈꯜꯗꯁꯨ ꯈꯟꯖꯩ꯫ ꯑꯩꯒꯤ ꯋꯥꯈꯜꯁꯤꯅ ꯅꯪꯅ ꯉꯥꯡꯊꯣꯔꯛꯏꯕ ꯋꯥꯗꯣ ꯇꯥꯕ ꯌꯥꯗꯦ꯫ ꯅꯪꯒꯤ ꯋꯥꯈꯜꯗ ꯀꯩꯅꯣꯃꯗꯤ ꯂꯩꯔꯤ꯫ ꯅꯪ ꯃꯕꯨꯛ ꯂꯨꯕ ꯃꯤꯅꯤ, ꯑꯩ ꯆꯤꯡꯅꯩ꯫ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯁꯨ ꯆꯨꯝꯗꯦ꯫ ꯇꯟꯖꯥꯗꯨꯗ ꯔꯤꯇꯥꯗꯨ ꯆꯪꯏ꯫ ꯃꯌꯥꯝ ꯆꯥꯛ ꯆꯥꯕ ꯌꯥꯗ꯭ꯔꯤꯕ꯭ꯔꯣ? ꯃꯇꯝꯁꯤ ꯊꯦꯡꯉꯤ꯫ ꯂꯥꯏꯖꯁꯦ ꯑꯩ ꯑꯃꯨꯛ ꯁꯪꯍꯧꯔꯒꯦ꯫ ꯃꯦꯗꯥꯝ ꯍꯣꯏ ꯆꯥꯛ ꯆꯥꯕꯤꯔꯨꯔꯣ꯫ ꯂꯦꯝꯕꯤꯅ ꯔꯤꯇꯥ ꯏꯕꯦꯝꯃ, ꯏꯃꯧ ꯃꯁꯥ ꯉꯝꯗꯕꯁꯤꯗꯤ ꯆꯥꯛ ꯑꯝꯇ ꯆꯥꯅꯤꯡꯗꯦꯗ꯫ ꯃꯦꯝꯊꯣꯏ ꯅꯣꯏ ꯆꯥꯛ ꯆꯥꯊꯣꯛꯎꯔꯣ, ꯃꯇꯝꯁꯦ ꯊꯦꯡꯈ꯭ꯔꯦ꯫ ꯑꯟꯖꯨꯁꯨ ꯐꯠ ꯍꯥꯏꯔꯤ꯫ ꯑꯩ ꯏꯁꯥꯁꯦ ꯁꯥꯎꯅꯤꯡꯕꯗ ꯆꯥꯛ ꯑꯝꯇ ꯆꯥꯅꯤꯡꯗꯦꯀꯣ ꯏꯃꯥ, ꯄꯨꯛ ꯄꯤꯛ ꯊꯜꯂꯤ꯫ ꯃꯦꯝꯊꯣꯏꯅ ꯑꯃꯨꯛ ꯏꯆꯦ ꯂꯥꯏꯖꯒꯤ ꯗ꯭ꯔꯤꯞꯁꯦ ꯀꯥꯞꯄ ꯂꯣꯏꯔꯒ ꯄꯨꯂꯞ ꯆꯥꯃꯤꯟꯅꯔꯁꯤꯔꯥ? ꯂꯥꯏꯖꯁꯨ ꯁꯠ ꯈꯨꯝꯂꯤ꯫ ꯏꯃꯥ ꯍꯣꯏ ꯏꯗꯣꯝꯆꯥ ꯍꯣꯏ ꯆꯥꯛ ꯆꯥꯊꯣꯛꯄꯤꯔꯨꯔꯣ, ꯑꯩ ꯅꯦꯅꯦꯒ ꯂꯩꯍꯧꯔꯒꯦ꯫ ꯏꯃꯥ ꯍꯣꯏ ꯂꯥꯝꯗ꯭ꯔꯁꯨ ꯅꯦꯟꯁꯤꯁꯤ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯝꯒꯅꯤ꯫ ꯂꯥꯏꯖꯁꯨ ꯍꯥꯏꯒꯦ ꯌꯧꯅ ꯍꯥꯏꯔꯛꯏꯕꯅꯤ꯫ ꯂꯦꯝꯕꯤꯗꯣ ꯃꯃꯧꯕꯨ ꯊꯥꯗꯣꯛꯅꯤꯡꯗꯦ꯫ ꯃꯦꯝꯊꯣꯏ, ꯔꯥꯁꯤꯌꯥ, ꯆꯠꯂꯨꯕꯤ ꯅꯣꯏꯕꯣ, ꯆꯥꯛꯁꯤ ꯆꯥꯊꯣꯛꯎꯔꯣ ꯍꯥꯏꯕꯅꯤ꯫ ꯅꯣꯏ ꯆꯥꯔꯒꯅꯦ ꯑꯩ ꯀꯣꯟꯅ ꯆꯥꯔꯁꯨ ꯆꯥꯔꯒꯦ꯫ ꯃꯌꯥꯝꯗꯣ ꯃꯆꯤ ꯂꯦꯡꯅꯗꯦ꯫ ꯃꯕꯨꯛ ꯁꯦꯡꯗꯕꯤ ꯅꯦꯟꯁꯤꯗꯨ ꯄꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯅꯦꯅꯦ ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯃꯦ, ꯃꯈꯥꯗ ꯀꯨꯝꯂꯝꯂꯒꯦ꯫ ꯃꯦꯝꯊꯣꯏꯗꯨ ꯅꯦꯟꯁꯤꯒꯤ ꯃꯇꯧꯗꯣ ꯍꯩꯅꯗꯦ꯫ ꯃꯄꯥꯒꯤ ꯃꯆꯥꯅꯤ꯫ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯇꯥꯡꯅꯔꯤ꯫ ꯍꯩꯃꯥ, ꯅꯦꯟꯁꯤꯌꯥ, ꯃꯌꯥꯝꯒ ꯄꯨꯂꯞ ꯆꯥꯃꯤꯟꯅꯒꯗꯕꯅꯤ꯫ ꯅꯪ ꯅꯊꯟꯇ ꯀꯃꯥꯏꯅ ꯆꯥꯒꯦ ꯍꯥꯏꯔꯤꯅꯣ? ꯂꯦꯝꯕꯤꯅ ꯑꯃꯨꯛ ꯆꯥꯛ ꯂꯥꯝꯕꯒꯤ ꯑꯣꯏꯔꯝꯒꯅꯤ, ꯆꯥꯊꯣꯛꯃꯤꯟꯅꯔꯨꯔꯣꯅꯦ ꯃꯦꯝꯊꯣꯏ꯫ ꯇꯟꯖꯥꯗꯨꯗ ꯅꯟꯗꯣꯅ ꯃꯥꯡ ꯊꯥꯔꯒ ꯃꯌꯥꯝꯗꯣ ꯃꯔꯤ ꯆꯪꯂꯛꯏ꯫ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯗ ꯃꯥꯅ ꯉꯁꯥꯏ ꯍꯥꯏꯔꯝꯕ ꯋꯥꯗꯨꯅ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯕ ꯉꯝꯗꯦ꯫ ꯀꯥꯡꯊꯣꯟ ꯃꯇꯣꯟꯗꯨꯗ ꯂꯦꯞꯄꯒ ꯂꯩ꯫ ꯂꯩꯔꯝꯂꯤꯕ ꯅꯨꯄꯤ ꯃꯌꯥꯝꯗꯣ ꯄꯨꯟꯁꯤꯕ ꯆꯪꯁꯤꯜꯂꯛꯄꯗꯨ ꯎꯕꯗ ꯏꯁꯧ ꯇꯧꯅꯔꯛꯏ꯫ ꯂꯦꯝꯕꯤꯅ ꯍꯥꯟꯅ ꯍꯧꯔꯛꯏ꯫ ꯁꯅꯥ, ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯏꯃꯧꯕꯨ ꯑꯁꯨꯛ ꯊꯤꯅ ꯐꯨꯕꯕꯨ ꯍꯧꯅꯕ꯭ꯔꯣ? ꯔꯥꯁꯤꯁꯨ ꯌꯥꯎꯁꯜꯂꯛꯏ꯫ ꯅꯪ ꯑꯩꯈꯣꯏꯕꯨ ꯀꯔꯤ ꯑꯣꯏꯅ ꯈꯟꯕꯅꯣ? ꯅꯪꯅ ꯎꯁꯤꯠꯇ꯭ꯔꯤꯁꯦ ꯀꯅꯥꯗꯅꯣ? ꯅꯪꯒꯤ ꯅꯆꯤꯟꯗꯨꯅꯅꯦ ꯏꯃꯥ ꯍꯥꯏꯅ ꯀꯧꯔꯛꯀꯅꯨ꯫ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯁꯦ ꯏꯃꯥ ꯌꯥꯝ ꯄꯦꯟꯗꯦ꯫ ꯑꯟꯖꯨꯁꯨ ꯃꯆꯤꯟꯗꯣ ꯉꯥꯡꯅꯤꯡꯕꯒꯤ ꯃꯌꯥ ꯀꯥꯊꯣꯛꯀꯦ ꯇꯧꯕꯗꯣ ꯔꯟꯕꯤꯔ ꯌꯥꯎꯔꯝꯕꯗꯣ ꯎꯕꯗ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯃꯦꯝꯊꯣꯏꯅ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇ ꯀꯅꯥ ꯀꯅꯥ ꯁꯨꯃꯥꯏ ꯇꯧꯅꯒꯦ? ꯃꯤꯒꯤ ꯃꯃꯥ ꯃꯄꯥꯗꯨꯅ ꯇꯥꯔꯒ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ? ꯄꯨꯟꯁꯤꯕꯁꯨ ꯃꯌꯥꯝꯒꯤ ꯋꯥꯔꯗꯣ ꯇꯥꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯑꯍꯦꯟꯕꯗꯣ ꯃꯌꯥꯝꯒꯤ ꯏꯍꯧꯗꯨꯗ ꯏꯁ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯅꯦ? ꯑꯩꯈꯣꯏ ꯏꯃꯨꯡꯁꯤ ꯃꯩꯔꯥꯕꯥꯏ ꯇꯤꯝ ꯑꯃꯁꯨ ꯂꯤꯡꯈꯠꯂꯒ ꯂꯩꯔꯝꯃꯦꯗꯅ꯫ ꯗꯥꯆꯧ, ꯅꯪ ꯃꯪ ꯅꯨꯡꯉꯥꯏꯔꯝꯂꯣꯏ꯫ ꯑꯩꯗꯤ ꯅꯪꯒꯤ ꯈꯟꯕꯗ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯏꯃꯨꯡꯁꯤꯗ ꯅꯪꯒꯤ ꯃꯤꯆꯪ ꯑꯃꯐꯥꯎ ꯂꯩꯔꯝꯗ꯭ꯔꯦ꯫ ꯏꯇꯩꯃꯒꯤ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯅꯟꯗꯣꯒ ꯂꯩꯁꯦꯝꯕꯒꯗꯣ ꯐꯃꯨꯡ ꯑꯅꯤꯒꯤ ꯀꯥꯔꯛꯇꯨꯗ ꯆꯪꯁꯤꯜꯂꯛꯑꯒ ꯐꯃꯥꯡꯗꯨꯗ ꯂꯦꯞꯄꯤ꯫ ꯅꯣꯏ ꯃꯌꯥꯝ ꯑꯝꯇ ꯇꯨꯃꯤꯟꯅ ꯂꯩꯌꯨꯁꯦ, ꯑꯩ ꯁꯨꯝ ꯇꯧꯔꯛꯀꯦ꯫ ꯕꯃꯥ, ꯗꯣꯛꯇꯔꯅ ꯀꯩꯁꯨꯝ ꯊꯣꯏꯗꯣꯛꯄ ꯇꯧꯔꯣꯏ ꯍꯥꯏꯕ꯭ꯔꯥ? ꯍꯥꯏꯔꯝꯃꯦ ꯃꯣꯏ ꯕꯕꯥ, ꯃꯁꯥꯁꯦ ꯏꯆꯣꯛ ꯆꯣꯛꯊꯕꯁꯤꯗ ꯈꯤꯇꯪ ꯀꯟꯈꯠꯅꯕ ꯗ꯭ꯔꯤꯞ ꯌꯥꯜꯂꯝꯃꯤꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯏꯃꯧ ꯀꯩꯁꯨꯝ ꯇꯧꯔꯝꯗꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯂꯩꯁꯦꯝꯕꯁꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯇꯣ ꯀꯩꯁꯨꯝ ꯈꯟꯗꯕ ꯁꯥꯔꯒ ꯂꯥꯏꯖꯥ, ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯕ꯭ꯔꯣ? ꯅꯪ ꯍꯛꯆꯥꯡ ꯉꯝꯗꯦ ꯍꯥꯏꯕꯗꯨꯗ ꯆꯪꯂꯛꯏꯅꯤꯅꯦ꯫ ꯂꯥꯏꯖꯗꯨ ꯂꯩꯁꯦꯝꯕꯒꯤ ꯈꯣꯟꯖꯦꯜꯗꯣ ꯇꯥꯕꯗ ꯃꯃꯤꯠꯇꯣ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯏ꯫ ꯀꯩꯁꯨꯝ ꯇꯧꯗꯕ ꯁꯥꯔꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯌꯥꯃꯣꯡ ꯍꯥꯗꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯁꯨ ꯇꯧꯕ ꯅꯠꯇꯦꯗ, ꯀꯣꯛ ꯉꯥꯎꯕꯒꯤ ꯇꯨꯁꯤꯟꯕꯗ ꯁꯣꯛꯏꯅꯤ꯫ ꯗꯥ ꯂꯩꯁꯦꯝꯕꯗꯤ ꯀꯅꯥꯅ ꯍꯥꯏꯔꯒ ꯈꯪꯂꯤꯅꯣ? ꯂꯩꯁꯦꯝꯕꯗꯣ ꯉꯥꯛꯇꯪꯗꯤ ꯏꯀꯥ ꯆꯤꯡꯂꯒ ꯂꯩ꯫ ꯅꯟꯗꯣꯅ ꯁꯠ ꯈꯨꯝꯂꯛꯏ꯫ ꯕꯕꯥꯒ ꯂꯝꯕꯤꯗ ꯊꯦꯡꯅꯕꯅꯤ, ꯑꯗꯨꯗ ꯂꯥꯛꯃꯤꯟꯅꯕꯅꯤ꯫ ꯑꯣ, ꯑꯗꯨ ꯗꯥ ꯂꯩꯁꯦꯝꯕ, ꯑꯩ ꯌꯨꯝꯗ ꯅꯥꯏ ꯈꯣꯠꯂꯤ ꯀꯩꯝꯇ ꯍꯥꯏꯕꯤꯒꯅꯨꯀꯣ꯫ ꯏꯃꯥ ꯍꯣꯏꯗꯣ ꯄꯥꯈꯠꯀꯅꯤꯕ꯫ ꯍꯥꯏꯔꯣꯏꯗ꯫ ꯑꯟꯖꯨꯗꯨ ꯔꯟꯕꯤꯔ ꯌꯥꯎꯔꯛꯄꯗꯨꯗ ꯄꯨꯟꯁꯤꯕꯗ ꯂꯥꯟ ꯇꯧꯒꯦ ꯈꯟꯖꯕꯗꯣ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯗꯣ ꯃꯃꯥꯏꯗꯣ ꯇꯞꯅ ꯌꯦꯡꯈꯠꯂꯛꯄꯗ ꯔꯟꯕꯤꯔꯒ ꯍꯦꯛ ꯃꯤꯠꯆꯥꯟꯅꯔꯨꯔꯦ꯫ ꯔꯟꯕꯤꯔꯗꯣ ꯃꯤꯠꯆꯤ ꯈꯞꯆꯤꯜꯂꯛꯏ꯫ ꯑꯟꯖꯨꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯌꯥꯝ ꯊꯨꯅ ꯃꯃꯥꯏ ꯂꯨꯛꯊꯈꯤ꯫ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯑꯍꯦꯟꯕꯗꯣ ꯔꯟꯕꯤꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯔꯟꯕꯤꯔꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ
ꯗꯥꯔꯟꯕꯤꯔ ꯑꯗꯨꯗꯤ ꯈꯔ ꯍꯦꯟꯃꯟꯗ꯭ꯔꯣ ꯃꯤꯃꯥꯡ ꯇꯨꯃꯥꯡ ꯅꯥꯏꯗꯕ ꯇꯧꯔꯛꯀꯅꯨꯅꯤ ꯑꯩꯁꯦ ꯃꯕꯨꯡꯅꯤ ꯈꯔ ꯕ꯭ꯔꯦꯛ ꯐꯥꯕꯤꯌꯨ ꯔꯟꯕꯤꯔꯗ ꯈꯪꯕ꯭ꯔꯦꯛ ꯈꯪꯉꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯥꯟꯖꯗꯕ ꯁꯥꯔꯒ ꯅꯣꯛꯃꯤ ꯂꯩꯈ꯭ꯔꯦ ꯂꯩꯁꯦꯝꯕꯁꯨ ꯂꯥꯏꯖꯗ ꯀꯩꯀꯩꯅꯣ ꯍꯥꯏꯔꯝꯂꯒ ꯔꯟꯕꯤꯔꯒ ꯂꯣꯏꯅꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯅꯟꯗꯣꯅ ꯏꯃꯧꯗꯤ ꯆꯥꯛ ꯆꯥꯈ꯭ꯔꯕ ꯃꯃꯥ ꯆꯥꯗ꯭ꯔꯤꯌꯦ ꯗ꯭ꯔꯤꯞ ꯀꯥꯞꯄꯤꯁꯦ ꯂꯣꯏꯔꯒ ꯆꯥꯗꯣꯔꯤꯕꯅꯤ ꯃꯥꯗꯤ ꯆꯥꯅꯤꯡꯗ꯭ꯔꯦꯕꯣ ꯍꯥꯏꯔꯤꯕꯅꯤ ꯑꯦ ꯀꯔꯤꯒꯤ ꯆꯥꯛ ꯆꯥꯔꯣꯏꯗꯕ ꯆꯥꯛ ꯆꯥꯗꯕ ꯌꯥꯔꯣꯏ ꯆꯥꯒꯗꯕꯅꯤꯀꯣ ꯑꯗꯨꯒ ꯅꯣꯏ ꯑꯩꯅ ꯍꯥꯏꯒꯗꯕ ꯍꯥꯏꯕꯕꯨ ꯏꯃꯧꯁꯦ ꯑꯩꯈꯣꯏ ꯁꯅꯥꯅ ꯁꯣꯛꯍꯟꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯏꯃꯨꯡꯁꯤꯒꯤ ꯃꯤ ꯑꯃꯠꯇꯅ ꯂꯥꯏꯖꯒꯤ ꯁꯦꯕꯥ ꯇꯧꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯁꯅꯥꯅ ꯇꯧꯒꯗꯕꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯅꯈꯣꯏ ꯂꯣꯏꯅ ꯃꯌꯥꯝꯗꯣ ꯇꯤꯡꯉꯛ ꯅꯟꯗꯣꯗ ꯌꯦꯡꯂꯒ ꯂꯩ ꯂꯥꯏꯖꯗꯤ ꯃꯁꯥꯗꯣ ꯄꯥꯈꯠꯄꯗ ꯂꯣꯏꯔꯤ ꯃꯔꯝꯗꯤ ꯅꯟꯗꯣꯅꯕꯨ ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏꯔꯤ ꯀꯅꯥꯝꯇꯅ ꯃꯊꯛꯇ ꯋꯥ ꯉꯥꯡꯕꯁꯨ ꯌꯥꯗꯦ ꯅꯟꯗꯣꯅ ꯇꯧꯅꯨ ꯍꯥꯏꯕꯗ ꯂꯣꯏꯅꯃꯛ ꯍꯥꯏꯕ ꯏꯟꯅꯈꯤꯅꯤ ꯍꯥꯏꯕꯁꯨ ꯂꯥꯏꯖꯅ ꯈꯪꯉꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯄꯨꯟꯁꯤꯕꯒ ꯃꯥꯒ ꯀꯔꯝꯅ ꯂꯣꯏꯅꯒꯅꯤ ꯈꯟꯕꯗ ꯒ꯭ꯌꯥꯟ ꯈꯪꯃꯝꯃꯝꯃꯤ ꯑꯗꯨꯕꯨ ꯃꯀꯨꯒꯤ ꯋꯥ ꯃꯊꯛ ꯊꯣꯡꯅ ꯉꯥꯡꯕꯗꯤ ꯉꯝꯖꯗꯦ ꯃꯊꯥ ꯁꯥꯕꯗꯤ ꯍꯧꯔꯦ ꯃꯣꯏ ꯕꯕꯥ ꯏꯃꯧꯁꯤ ꯃꯀꯨꯠ ꯁꯣꯛꯂꯤꯁꯤ ꯌꯦꯠꯇꯅꯤ ꯌꯥꯒꯗ꯭ꯔꯣ ꯌꯥꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡ ꯃꯤ ꯃꯇꯩ ꯃꯅꯥꯎꯅꯤ ꯌꯥꯅꯕ ꯁꯦꯕꯥ ꯃꯔꯥꯏꯅ ꯇꯧꯖꯅꯤ ꯑꯩꯈꯣꯏꯅ ꯋꯥꯐꯝ ꯊꯣꯛꯇꯦ ꯆꯥꯛꯀꯧꯕ ꯂꯣꯏꯕꯒ ꯊꯕꯛ ꯆꯠꯀꯗꯕꯕꯨ ꯍꯥꯏꯗꯣꯛꯈ꯭ꯔꯣ ꯅꯨꯃꯤꯠ ꯈꯔꯅꯤꯒ ꯌꯨꯝꯗ ꯂꯩꯇꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯑꯍꯦꯟꯕꯒ ꯅꯤꯡꯊꯦꯝꯒ ꯌꯥꯅꯅꯕ ꯁꯤꯟꯅꯖꯅꯤ ꯃꯌꯥꯝꯅ ꯇꯨꯃꯤꯟ ꯂꯩꯅꯩ ꯑꯍꯦꯟꯕꯗꯣ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯆꯤꯟꯅ ꯍꯥꯏꯐꯦꯠ ꯆꯤꯡꯂꯒ ꯅꯣꯛꯂꯗꯨꯅ ꯃꯆꯤꯟꯗꯁꯨ ꯁꯣꯟꯖꯩ ꯋꯥ ꯑꯩꯈꯣꯏ ꯄꯟꯊꯧ ꯃꯄꯥ ꯑꯃ ꯑꯣꯏꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯄꯥꯟ ꯃꯤꯅꯤꯠ ꯑꯃꯅꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯀꯥꯁꯤꯗ ꯂꯩꯍꯧꯒꯗꯧꯔꯤꯕ ꯐꯤꯕꯝ ꯑꯅꯤꯁꯤꯅ ꯇꯧꯒꯗꯕ ꯃꯑꯣꯡꯗꯣ ꯌꯦꯡꯅꯤꯡꯈ꯭ꯔꯦꯗ ꯀꯦꯃꯦꯔꯥ ꯐꯤꯠ ꯇꯧꯔꯒ ꯊꯝꯁꯤꯔꯅꯦꯕ ꯅꯟꯗꯣꯅ ꯌꯥꯔꯦ ꯃꯇꯝꯁꯤ ꯊꯦꯡꯉꯤ ꯐꯃꯨꯡꯗ ꯐꯝꯂꯤꯕ ꯀꯥꯡꯕꯨ ꯀꯨꯝꯊꯔꯛꯎ ꯀꯥꯁꯤꯗ ꯑꯝꯇ ꯂꯩꯍꯧꯕ ꯌꯥꯔꯣꯏ ꯂꯣꯏꯅ ꯊꯣꯛꯂꯛꯎ ꯑꯗꯨꯅ ꯂꯥꯏꯖꯅ ꯐꯠꯇ꯭ꯔꯤꯐꯥꯎ ꯀꯅꯥꯝꯇ ꯀꯥꯁꯤꯗ ꯆꯪꯕ ꯌꯥꯔꯣꯏ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯅꯣꯏꯅ ꯍꯦꯛ ꯏꯜꯂꯝꯗ꯭ꯔꯕ ꯀꯥꯇꯨ ꯀꯥꯔꯟ ꯇꯧꯔꯝꯂꯕ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯍꯥꯏ ꯔꯤꯇꯥ ꯃꯈꯣꯏꯅꯤꯒꯤ ꯆꯥꯛꯇꯣ ꯅꯪꯅ ꯈꯔ ꯊꯤꯟꯖꯤꯟꯕꯤꯔꯛꯎ ꯍꯣꯏ ꯁꯔ ꯅꯟꯗꯣꯗꯣ ꯃꯌꯥꯝꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯩꯃꯥ ꯍꯧꯖꯤꯛꯐꯥꯎ ꯍꯧꯒꯠꯅꯗꯦꯅꯦꯍꯦ ꯅꯣꯏꯒꯤꯁꯤꯕꯨ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯣ ꯃꯌꯥꯝꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯅꯟꯗꯣ ꯀꯤꯕꯒꯤ ꯐꯨꯛ ꯍꯧꯒꯠꯅꯔꯤ ꯂꯥꯏꯖꯁꯨ ꯃꯀꯨꯒꯤ ꯃꯇꯧꯗꯨꯗ ꯀꯅꯥꯝꯇ ꯈꯥꯝꯕ ꯉꯝꯖꯗꯦ ꯐꯃꯨꯡꯗ ꯀꯨꯝꯊꯔꯛꯂꯒ ꯃꯔꯤ ꯊꯣꯛꯅꯔꯛꯏ ꯂꯦꯝꯕꯤ ꯄꯨꯟꯁꯤꯕꯗ ꯑꯣꯟꯁꯤꯜꯂꯒ ꯁꯅꯥ ꯗ꯭ꯔꯤꯞꯁꯤ ꯇꯪꯈꯥꯏ ꯆꯟꯕꯗ ꯉꯥꯏꯔꯤ ꯅꯪ ꯁꯦꯟꯅꯧꯀꯣ ꯍꯣꯏ ꯃꯥ ꯃꯌꯥꯝꯗꯣ ꯃꯔꯤ ꯊꯣꯛꯅꯈ꯭ꯔꯦ ꯃꯌꯥꯝꯗꯣ ꯊꯣꯛꯅꯈ꯭ꯔꯕ ꯃꯇꯨꯡ ꯄꯨꯟꯁꯤꯕꯗꯣ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯂꯥꯏꯖꯒꯤ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯇꯞꯅ ꯐꯝꯊꯔꯛꯏ ꯂꯥꯏꯖꯁꯨ ꯄꯨꯟꯁꯤꯕ ꯆꯪꯁꯤꯜꯂꯛꯄꯗꯨꯗ ꯃꯃꯤꯠꯇ ꯈꯪꯅ ꯎꯏꯁꯤꯟꯈꯤ ꯄꯨꯟꯁꯤꯕꯁꯨ ꯂꯥꯜꯂꯨꯔꯕꯅꯤꯅ ꯂꯥꯏꯖꯗ ꯌꯦꯡꯕ ꯉꯝꯖꯗꯦ ꯉꯥꯛꯇꯪꯗꯤ ꯂꯨꯞꯊꯔꯒ ꯂꯩ ꯋꯥꯂꯥꯟ ꯉꯥꯡꯅꯗꯦ ꯂꯥꯏꯖꯁꯨ ꯄꯨꯟꯁꯤꯕꯗ ꯌꯦꯡꯗꯦ ꯃꯃꯤꯠꯇ ꯎꯏꯁꯤꯜꯂꯒ ꯑꯗꯨꯃꯛ ꯂꯩ ꯑꯅꯤꯗꯣ ꯉꯥꯛꯇꯪꯗꯤ ꯆꯦꯛꯃꯣꯛ ꯂꯥꯎꯅꯗꯦ ꯍꯥꯟꯅꯗꯧꯅ ꯎꯅꯕꯒ ꯈꯟꯅꯕꯗꯨꯁꯨ ꯇꯧꯈꯤꯗ꯭ꯔꯦ ꯉꯁꯤꯗꯤ ꯑꯃꯁꯨ ꯇꯨꯃꯤꯟ ꯂꯩꯅꯩ ꯃꯤꯅꯤꯠ 10ꯃꯨꯛ ꯇꯨꯃꯤꯟ ꯂꯩꯔ ꯃꯇꯨꯡ ꯄꯨꯟꯁꯤꯕꯗꯣ ꯃꯃꯥꯏꯗꯨ ꯇꯞꯅ ꯍꯥꯏꯒꯠꯂꯒ ꯂꯥꯏꯖꯗꯗꯤ ꯌꯦꯡꯖꯕ ꯉꯝꯖꯗ ꯌꯥꯜꯂꯤꯕ ꯗ꯭ꯔꯤꯞꯇꯨꯗ ꯌꯦꯡ ꯗ꯭ꯔꯤꯞꯇꯨꯁꯨ ꯂꯣꯏꯒꯗꯧꯔꯤ ꯑꯗꯨꯗꯒꯤ ꯂꯥꯏꯖꯗ ꯑꯃꯨꯛ ꯃꯤꯠꯌꯦꯡꯗꯣ ꯊꯝꯂꯛꯏ ꯃꯀꯣꯛꯇꯣ ꯕꯦꯟꯗꯦꯖ ꯁꯦꯠꯂꯒ ꯂꯩꯔꯝꯃꯤ ꯑꯗꯨꯗꯒꯤ ꯂꯥꯏꯖꯒꯤ ꯃꯈꯨꯠꯇꯣ ꯑꯃꯨꯛ ꯌꯦꯡꯉꯤ ꯕꯦꯟꯗꯦꯖ ꯌꯦꯠꯂꯤꯕ ꯂꯥꯏꯖꯒꯤ ꯃꯈꯨꯠ ꯑꯁꯣꯛꯄꯗ ꯎꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯦ ꯄꯨꯟꯁꯤꯕꯗꯣ ꯃꯥꯒꯤ ꯃꯈꯨꯠꯇꯨꯅ ꯂꯥꯏꯖꯒꯤ ꯃꯈꯨꯠꯇꯨꯗ ꯇꯞꯅ ꯅꯥꯜꯂꯒ ꯈꯣꯟꯖꯦꯜꯗꯣ ꯇꯞꯂꯞꯅ ꯍꯥꯏꯔꯛꯏ ꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯂꯥꯏꯖꯁꯨ ꯉꯁꯥꯏ ꯄꯨꯟꯁꯤꯕꯅ ꯌꯥꯝ ꯁꯥꯎꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡꯗꯣ ꯅꯤꯡꯁꯤꯡꯂꯒ ꯃꯃꯤꯠ ꯅꯥꯀꯟ ꯑꯅꯤꯗ ꯃꯄꯤꯗꯨ ꯁꯤꯟꯊꯔꯒ ꯌꯥꯝ ꯋꯥꯔꯧꯅ ꯈꯨꯝꯂꯛꯏ ꯑꯩꯒꯤ ꯈꯨꯠꯇ ꯊꯦꯡꯕꯤꯒꯅꯨ ꯅꯪꯒꯤ ꯅꯈꯨꯠꯇꯨꯅ ꯑꯩꯒꯤ ꯑꯛꯁꯥꯡꯗ ꯁꯣꯛꯄꯤꯔꯛꯀꯅꯤ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯗ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯃꯈꯨꯠꯇꯣ ꯇꯞꯅ ꯊꯥꯗꯣꯛꯏ ꯇꯟꯖꯥꯗꯨꯗ ꯔꯤꯇꯥꯁꯨ ꯆꯥꯛꯇꯣ ꯄꯨꯁꯤꯜꯂꯒ ꯆꯪꯉꯛꯏ ꯑꯗꯨꯒ ꯕꯦꯠꯕꯣꯛꯁ ꯃꯊꯛꯇꯨꯗ ꯊꯝꯂꯛꯏ ꯁꯅꯥ ꯆꯥꯛꯁꯤꯗ ꯂꯣꯏꯔꯦꯀꯣ ꯍꯣꯏꯅꯦꯅꯦ ꯔꯤꯇꯥꯁꯨ ꯊꯣꯛꯈ꯭ꯔꯦ ꯄꯨꯟꯁꯤꯕꯗꯣ ꯍꯥꯏꯅꯤꯡꯕ ꯋꯥꯍꯩ ꯀꯌꯥꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯇꯧꯈꯤꯕ ꯃꯌꯥꯝꯗꯨꯅ ꯆꯤꯝꯕꯥꯜ ꯌꯧꯅ ꯂꯥꯏꯖꯒꯤ ꯃꯐꯝꯗ ꯐꯣꯡꯗꯣꯛꯆꯕꯗꯤ ꯉꯝꯖꯗ꯭ꯔꯤ ꯂꯥꯏꯖꯁꯨ ꯉꯁꯤꯗꯤ ꯄꯨꯟꯁꯤꯕꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯧꯈ꯭ꯔꯦ ꯀꯥꯏꯔꯕ ꯊꯃꯣꯏꯗꯨꯕꯨ ꯀꯅꯥ ꯈꯪꯗ ꯃꯗꯣꯝ ꯇꯔꯛ ꯑꯋꯥꯕ ꯈꯥꯡꯖꯔꯤꯉꯩ ꯆꯩꯔꯛꯇꯨꯗ ꯄꯨꯟꯁꯤꯕꯒꯤ ꯑꯀꯟꯕ ꯋꯥꯍꯩ ꯈꯔꯗꯨꯅ ꯃꯆꯤꯟ ꯇꯨꯝꯂꯕ ꯇꯤꯡꯈꯪꯅ
ꯃꯇꯨ ꯁꯣꯜꯂꯕꯤ ꯂꯥꯏꯖꯒꯤ ꯊꯃꯣꯏꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯁꯤꯡ ꯈꯪꯗ ꯌꯨꯕꯒꯨꯝ ꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯏꯖꯁꯨ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯋꯥꯈꯜ ꯃꯑꯣꯟ ꯈꯜꯂꯤ꯫ ꯅꯨꯡꯁꯤꯕ ꯍꯩꯅꯔꯤꯕ ꯃꯃꯜ ꯌꯥꯝꯂꯕ ꯄꯣꯠꯁꯛꯁꯦ ꯑꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯀꯥꯏꯅꯔꯒ ꯂꯥꯞꯅꯔꯒ ꯅꯪꯒꯤ ꯃꯇꯤꯛ ꯃꯒꯨꯟꯁꯦ ꯈꯪ꯫ ꯑꯩꯅ ꯅꯨꯄꯤ ꯑꯣꯏꯔꯝꯗ꯭ꯔꯕꯗꯤ ꯉꯁꯤ ꯑꯩꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡꯁꯦ ꯍꯤꯡꯂꯝꯗꯕꯁꯨ ꯌꯥꯏꯀꯣ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛꯇꯨꯅ ꯑꯩꯅ ꯅꯨꯄꯤ ꯑꯣꯏꯔꯝꯕꯒꯤ ꯉꯁꯤ ꯑꯩ ꯄꯤꯔꯥꯡ ꯀꯪꯗꯅꯁꯨ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯀꯥꯏꯔꯕ ꯊꯃꯣꯏꯁꯤꯗꯤ ꯅꯣꯏ ꯀꯅꯥꯝꯇꯅ ꯈꯪꯕꯤꯗꯦꯀꯣ꯫ ꯃꯁꯤꯔꯣ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯦ ꯀꯅꯥꯝꯇꯗꯁꯨ ꯇꯝꯖꯕ ꯉꯝꯖꯗꯦꯀꯣ꯫ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯕ ꯀꯥꯏꯅꯕꯗꯗꯤ ꯅꯨꯡꯁꯤꯟꯗꯨꯅ ꯊꯝꯕ ꯉꯝꯕ, ꯑꯗꯨꯒ ꯅꯨꯄꯥ ꯅꯣꯏꯅ ꯅꯨꯄꯤ ꯀꯥꯏꯅꯔꯒ ꯅꯨꯄꯤꯗ ꯃꯔꯥꯜ ꯑꯗꯨꯝ ꯁꯤꯕꯤꯕ꯫ ꯅꯨꯄꯤ ꯑꯩꯈꯣꯏꯁꯨ ꯊꯃꯣꯏ ꯄꯥꯜꯂꯤ, ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯁꯦ ꯌꯥꯝ ꯊꯣꯠꯄꯅꯤ, ꯑꯩꯈꯣꯏꯁꯨ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯉꯤ꯫ ꯅꯣꯏꯇꯅ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯕ ꯅꯠꯇꯦ꯫ ꯅꯣꯏꯅ ꯅꯨꯄꯤ ꯀꯥꯏꯅꯕꯗ ꯋꯥꯔꯤꯕꯗꯨꯒꯨꯝ ꯅꯨꯄꯤ ꯑꯩꯈꯣꯏꯁꯨ ꯋꯥꯔꯤꯕꯅꯤ꯫ ꯅꯣꯏꯅ ꯂꯥꯟꯕ ꯀꯌꯥ ꯂꯩꯔꯁꯨ ꯇꯥꯏꯅꯐꯝ ꯊꯣꯛꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯑꯗꯨ ꯆꯣꯟꯕ ꯅꯨꯄꯤ ꯑꯩꯈꯣꯏꯗ ꯇꯥꯏꯅꯕꯤꯕꯅꯤ꯫ ꯑꯩꯕꯨ ꯀꯔꯤ ꯏꯔꯥꯜ ꯂꯩꯈ꯭ꯔꯒꯦ? ꯏꯔꯥꯜ ꯁꯨꯛꯂꯩ ꯂꯩꯇꯅ ꯂꯥꯏꯕꯛ ꯃꯥꯒꯤ ꯈꯣꯡꯆꯠꯅ ꯄꯨꯗꯨꯅ ꯅꯨꯡꯁꯤꯕ ꯃꯥꯒ ꯀꯥꯏꯅꯔꯒ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯁꯤꯕꯨ ꯑꯩꯕꯨ ꯅꯣꯏꯅ ꯑꯔꯥꯟꯕ ꯇꯥꯕꯤꯒꯗ꯭ꯔꯥ? ꯑꯩꯁꯤ ꯏꯔꯥꯜ ꯂꯩꯕ꯭ꯔꯥ? ꯅꯣꯏꯅ ꯑꯩꯕꯨ ꯋꯥꯍꯟꯕꯤꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯐꯔꯦ, ꯄꯨꯝꯅꯃꯛ ꯄꯦꯟꯊꯣꯛꯂꯒꯦ, ꯑꯩ ꯍꯤꯡꯂꯒꯦ꯫ ꯑꯗꯨꯕꯨ ꯗꯥꯝꯆꯥ, ꯃꯦꯂꯩ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤ ꯅꯪꯒꯤ ꯅꯨꯡꯁꯤꯅꯖꯕꯤ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯑꯩ ꯑꯁꯦꯡꯕꯗꯤ ꯈꯪꯗ꯭ꯔꯤ, ꯈꯪꯁꯨ ꯈꯪꯅꯤꯡꯗꯦ, ꯈꯪꯂꯨꯕꯒꯤ ꯀꯥꯟꯅꯕꯁꯨ ꯂꯩꯇꯦ, ꯈꯪꯁꯨ ꯈꯪꯗꯦ꯫ ꯅꯪꯒꯤ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯑꯩ ꯊꯤꯡꯂꯣꯏ, ꯑꯗꯨꯒ ꯃꯤꯒꯤ ꯅꯨꯡꯁꯤꯅꯕꯗ ꯑꯌꯦꯠꯄ ꯄꯤꯒꯗꯕ ꯂꯥꯏꯖꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯗꯥꯝꯆꯥ, ꯑꯩꯁꯨ ꯃꯤꯅꯤ, ꯅꯪꯒꯤ ꯄꯨꯟꯁꯤꯁꯨ ꯅꯨꯡꯉꯥꯏꯊꯣꯛꯅ ꯍꯤꯡꯉꯨ, ꯑꯩꯁꯨ ꯅꯨꯡꯉꯥꯏꯅ ꯍꯤꯡꯒꯅꯤ꯫ ꯅꯪꯅ ꯅꯨꯄꯤ ꯑꯃ ꯊꯤꯔꯛꯄꯗ ꯑꯩ ꯀꯩꯁꯨ ꯍꯥꯏꯔꯣꯏ, ꯑꯗꯨꯒ ꯑꯩꯁꯨ ꯌꯨꯝꯗ ꯍꯟꯒꯗꯕꯁꯨ ꯂꯩꯇꯦ꯫ ꯑꯩ ꯈꯣꯡꯐꯝ ꯂꯦꯡꯂꯣꯏ, ꯁꯤꯔꯕꯁꯨ ꯃꯐꯝꯁꯤꯗ ꯁꯤꯒꯅꯤ꯫ ꯑꯩ ꯌꯨꯝꯁꯤꯒꯤ ꯃꯧꯅꯤ꯫ ꯂꯥꯏꯖ ꯃꯀꯣꯜ ꯊꯣꯛꯇ ꯊꯃꯣꯏ ꯄꯦꯟꯅ ꯀꯞꯆꯩ꯫ ꯈꯖꯥꯏ ꯑꯅꯤꯗꯨꯗ ꯃꯄꯤ ꯇꯥꯔꯛꯏ꯫ ꯄꯨꯟꯁꯤꯕꯁꯨ ꯇꯧꯐꯝ ꯈꯪꯗ ꯂꯥꯏꯖꯗꯁꯨ ꯌꯦꯡꯕ ꯉꯝꯖꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯣ ꯀꯥꯞꯂꯤꯕ ꯗ꯭ꯔꯤꯞꯇꯣ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯄ ꯃꯥꯜꯂꯤ꯫ ꯄꯨꯟꯁꯤꯕꯒꯤ ꯃꯤꯠꯇꯨ ꯗ꯭ꯔꯤꯞꯇꯨꯗ ꯃꯤꯠꯌꯦꯡ ꯊꯝꯂꯛꯏ꯫ ꯗ꯭ꯔꯤꯞꯇꯨ ꯂꯣꯏꯗꯧꯔꯤ꯫ ꯄꯨꯟꯁꯤꯕ ꯄꯥꯈꯠꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯗ꯭ꯔꯤꯞ ꯀꯥꯞꯂꯤꯕꯗꯣ ꯇꯞꯅ ꯁꯠꯇꯣꯛꯏ꯫ ꯄꯨꯟꯁꯤꯕꯅ ꯗ꯭ꯔꯤꯞ ꯁꯠꯇꯣꯛꯄꯗꯨꯗ ꯂꯥꯏꯖꯁꯨ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯏ꯫ ꯎꯏꯁꯤꯜꯂꯒ ꯂꯩꯔꯝꯕ ꯃꯤꯠꯇꯣ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯏ꯫ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯗ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ꯫ ꯑꯅꯤꯗꯣ ꯃꯤꯆꯥꯟꯅꯕ ꯉꯝꯗꯦ꯫ ꯌꯥꯝ ꯊꯨꯅ ꯃꯃꯥꯏꯗꯣ ꯐꯛꯂꯥꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯂꯩꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕꯁꯨ ꯗ꯭ꯔꯤꯞ ꯃꯔꯤꯗꯣ ꯂꯧꯊꯣꯛꯑꯒ ꯃꯔꯤꯗꯣ ꯀꯣꯟꯁꯤꯜꯂꯒ ꯗꯁꯕꯤꯟꯗ ꯍꯥꯞꯆꯤꯜꯂꯨꯔꯤ꯫ ꯋꯥꯁꯔꯨꯝ ꯆꯪꯂꯒ ꯃꯈꯨꯠꯇꯣ ꯍꯥꯝꯗꯣꯛꯂꯒ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯂꯥꯏꯖꯒꯤ ꯆꯥꯛ ꯁꯔꯨꯛꯇꯨ ꯂꯧꯔꯒ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯇꯞꯅ ꯐꯝꯊꯔꯒ ꯂꯥꯏꯖꯕꯨ ꯇꯞꯅ ꯀꯧꯏ꯫ ꯑꯉꯥꯡ꯫ ꯂꯥꯏꯖꯗꯣ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯦ, ꯈꯨꯝꯁꯨ ꯈꯨꯝꯂꯛꯇꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ꯫ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯒꯤ ꯂꯦꯡꯖꯨꯝꯗꯨꯗ ꯄꯥꯏꯔꯒ ꯅꯣꯝꯒꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯣ ꯑꯃꯨꯛ ꯊꯥꯡꯒꯠꯂꯤ꯫ ꯑꯗꯨꯁꯨ ꯂꯦꯡꯖꯨꯝ ꯃꯄꯥ ꯌꯧꯗ꯭ꯔꯤꯉꯩ ꯂꯥꯏꯖꯅ ꯊꯦꯡꯕꯤꯒꯅꯨ ꯍꯥꯏꯕꯗꯨꯗ ꯈꯪꯂꯦꯞ ꯂꯦꯞꯄꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯈꯣꯟꯖꯦꯜꯗꯨ ꯇꯅꯤꯛ ꯇꯅꯤꯛ, ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯏꯖ꯫ ꯂꯥꯏꯖꯁꯨ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯕꯤ ꯁꯨꯝ ꯈꯨꯝꯂꯛꯏ꯫ ꯆꯥꯅꯤꯡꯗꯦ꯫ ꯆꯥꯅꯤꯡꯗꯕ ꯌꯥꯔꯣꯏ꯫ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯤ ꯆꯥꯅꯤꯡꯗꯦ꯫ ꯆꯥꯛ ꯆꯥꯗ꯭ꯔꯗꯤ ꯅꯁꯥꯗꯣ ꯌꯥꯝ ꯁꯣꯛꯆꯤꯜꯂꯅꯤ꯫ ꯆꯥꯅꯤꯡꯗ꯭ꯔꯁꯨ ꯅꯝꯗꯨꯅ ꯈꯔ ꯆꯥꯅꯕ ꯇꯧꯁꯤ꯫ ꯆꯥꯅꯤꯡꯗꯕ ꯍꯥꯏꯕꯁꯦ ꯆꯥꯅꯤꯡꯗꯕꯅꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯅ ꯃꯉꯣꯟꯗ ꯋꯥꯔꯧꯔꯦ ꯍꯥꯏꯕ ꯈꯨꯝꯂꯛꯏꯕ ꯄꯥꯎꯈꯨꯝꯗꯨꯗ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯖꯅ ꯌꯥꯅꯕ ꯃꯑꯣꯡꯗ ꯊꯦꯝꯂꯛꯏ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯕꯕꯥ ꯍꯣꯏꯅ ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯝꯕꯅꯤ꯫ ꯅꯪꯅ ꯆꯥꯅꯤꯡꯗꯕꯗꯣ ꯕꯕꯥ ꯍꯣꯏꯅꯗꯤ ꯈꯪꯂꯔꯣꯏ, ꯑꯩꯅ ꯄꯤꯖꯗꯕ ꯑꯣꯏꯅ ꯈꯜꯂꯅꯤ꯫ ꯑꯩꯁꯦ ꯏꯔꯥꯜ ꯃꯄꯠ ꯐꯥꯔꯕꯅꯤ, ꯀꯩꯁꯨ ꯅꯠꯇꯕꯗ ꯏꯔꯥꯜ ꯁꯤꯟꯅꯕ ꯇꯧꯒꯅꯨ꯫ ꯅꯪꯅ ꯆꯥꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯕꯕꯥꯗ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯈ꯭ꯔꯒꯦ꯫ ꯄꯨꯟꯁꯤꯕꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯂꯥꯏꯖꯗꯣ ꯃꯃꯤꯠꯇꯣ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯏ꯫ ꯅꯟꯗꯣꯗ ꯍꯥꯏꯈꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯌꯥꯝ ꯐꯤꯡꯅ ꯍꯧꯒꯠꯂꯤ꯫ ꯂꯥꯏꯖꯗꯣ ꯑꯄꯤꯡ ꯑꯄꯥꯏꯒꯨꯝ ꯍꯧꯒꯠꯂꯛꯄꯗꯨꯗ ꯂꯥꯏꯕꯛꯀꯤ ꯑꯁꯣꯛꯄꯗꯣ ꯆꯩꯅꯥ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯏ꯫ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯑꯁꯣꯛꯄ ꯃꯈꯨꯠꯇꯣ ꯐꯠ ꯊꯥꯡꯒꯠꯂꯒ ꯂꯥꯏꯕꯛꯇꯨꯗ ꯄꯥꯏꯒꯦ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯁꯨ ꯑꯁꯣꯛꯄ ꯑꯣꯏꯕꯅꯤꯅ ꯆꯩꯅꯥꯗꯣ ꯑꯅꯤ ꯄꯥꯁꯤꯟꯅꯈ꯭ꯔꯦ꯫ ꯑꯌꯨꯝꯃ! ꯃꯇꯧꯁꯤꯗ ꯄꯨꯟꯁꯤꯕꯗꯣ ꯃꯃꯥꯏꯗꯨ ꯐꯠ ꯌꯦꯡꯈꯠꯂꯛꯏ꯫ ꯂꯥꯏꯖꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯆꯥꯛꯇꯣ ꯃꯈꯥꯗ ꯊꯝꯂꯒ ꯐꯃꯨꯡꯗꯨꯗ ꯐꯟ ꯆꯣꯡꯈꯠꯂꯤ꯫ ꯂꯥꯏꯖꯒꯤ ꯂꯦꯡꯖꯨꯝꯗ ꯍꯥꯏꯐꯦꯠ ꯀꯣꯜꯂꯒ, ꯐꯖꯅ ꯍꯧꯒꯠꯄ ꯌꯥꯗ꯭ꯔꯣ? ꯌꯥꯝ ꯅꯥꯕ꯭ꯔꯣ?
ꯗꯣꯛꯇꯔ ꯆꯠꯁꯤꯔꯥ? ꯄꯨꯟꯁꯤꯕꯅ ꯃꯥꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯋꯥ ꯍꯥꯏꯔꯛꯄꯗꯨꯗ ꯃꯃꯤꯠꯇꯣ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯏ꯫ ꯃꯁꯥꯗꯣ ꯈꯤꯇꯪ ꯆꯠꯊꯣꯛꯑꯒ ꯌꯥꯝ ꯍꯩꯅꯗꯅ ꯅꯥꯗꯦ, ꯑꯁꯤꯒꯤ ꯆꯩꯅꯥꯁꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦ, ꯑꯁꯤꯗꯒꯤ ꯍꯦꯟꯕ ꯆꯩꯅꯥ ꯀꯌꯥ ꯄꯤꯅꯤꯡꯕ ꯄꯤꯔꯛꯄꯗ ꯈꯥꯡꯅꯕꯒꯤ ꯁꯦꯝ ꯁꯥꯔꯒ ꯂꯩꯔꯕꯅꯤ꯫ ꯂꯥꯏꯖꯒꯤ ꯃꯔꯧ ꯂꯩꯅ ꯀꯣꯆꯤ ꯀꯣꯠꯂꯒ ꯉꯥꯡꯂꯛꯄ ꯋꯥꯗꯣ ꯄꯨꯟꯁꯤꯕꯗꯣ ꯂꯥꯏꯖꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗꯦ, ꯇꯨꯃꯤꯟꯅ ꯂꯩ꯫ ꯂꯥꯏꯖꯒꯤ ꯂꯦꯡꯖꯨꯝꯗ ꯀꯣꯂꯤꯗꯨꯁꯨ ꯊꯥꯗꯣꯛꯇꯦ꯫ ꯂꯥꯏꯖꯁꯨ ꯋꯥ ꯉꯥꯡꯗꯦ, ꯃꯈꯨꯠ ꯑꯣꯏꯗꯨꯅ ꯄꯨꯟꯁꯤꯕꯅ ꯀꯣꯜꯂꯤꯕ ꯈꯨꯠꯇꯣ ꯊꯦꯡꯂꯛꯀꯅꯨ ꯍꯥꯏꯕꯒꯨꯝ ꯏꯟꯊꯣꯔꯛꯏ꯫ ꯆꯥꯛ ꯆꯥꯔꯒꯦ꯫ ꯄꯨꯟꯁꯤꯕꯁꯨ ꯌꯥꯝ ꯊꯨꯅ ꯆꯥꯛꯇꯣ ꯃꯈꯨꯠ ꯑꯅꯤꯅ ꯄꯥꯏꯔꯒ ꯃꯥꯒꯤ ꯇꯝꯄꯥꯛꯇ ꯊꯝꯃꯤ꯫ ꯑꯗꯨꯒ ꯆꯥꯛꯇꯣ ꯈꯤꯇꯪ ꯈꯨꯠꯆꯤꯜꯂꯒ ꯍꯤꯟꯖꯥꯡ ꯃꯍꯤꯗꯣ ꯍꯩꯒꯦ ꯇꯧꯕꯒ ꯌꯥꯅꯤ, ꯑꯩ ꯁꯨꯝ ꯇꯧꯖꯒꯦ, ꯑꯩꯁꯨ ꯃꯤꯅꯤ, ꯈꯨꯠ ꯅꯥꯝꯃꯅ ꯁꯨꯝ ꯆꯥꯖꯒꯦ꯫ ꯌꯥꯔꯣꯏ, ꯑꯩ ꯂꯒꯦ꯫ ꯑꯅꯥꯕ ꯃꯤꯗ ꯌꯦꯛꯅꯕ ꯃꯤꯅ ꯗꯟꯗꯤ ꯑꯃꯒ ꯂꯣꯏꯅꯅ ꯇꯧꯗ ꯌꯥꯗꯕꯒꯤ ꯃꯑꯣꯡꯗ ꯁꯦꯕꯥ ꯇꯧꯔꯕꯗꯤ ꯑꯅꯥꯕꯗꯣ ꯀꯩꯗꯧꯅꯨꯡꯗ ꯐꯒꯠꯂꯣꯏ, ꯍꯦꯟꯅ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯛꯀꯅꯤ꯫ ꯑꯩ ꯈꯨꯠ ꯅꯥꯝꯃꯁꯤꯅ ꯁꯨꯝ ꯆꯥꯖꯒꯦ꯫ ꯂꯥꯏꯖꯅ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯆꯥꯛ ꯄꯨꯈꯝꯗꯣ ꯂꯧꯏ, ꯑꯗꯨꯒ ꯃꯥꯒꯤ ꯇꯝꯄꯥꯛꯇ ꯊꯝꯂꯒ ꯍꯤꯟꯖꯥꯡ ꯌꯥꯎꯗꯕꯤ ꯆꯥꯛꯇꯨ ꯈꯛ ꯁ꯭ꯄꯨꯟꯗꯨꯅ ꯑꯃꯨꯛ ꯑꯅꯤꯔꯛ ꯀꯣꯠꯂꯒ ꯆꯥꯏ꯫ ꯄꯨꯟꯁꯤꯕꯁꯨ ꯃꯔꯥꯜ ꯂꯩꯔꯕ ꯑꯃꯒꯨꯝ ꯂꯥꯏꯖꯒꯤ ꯃꯈꯨꯠꯇꯒꯤꯁꯨ ꯃꯨꯟꯕ ꯉꯝꯖꯗ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯄꯨꯟꯁꯤꯕꯗ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯀꯔꯤ ꯈꯜꯂꯛꯄꯅꯣ ꯈꯪꯗꯦ, ꯂꯥꯏꯖꯒꯤ ꯇꯝꯄꯥꯛꯇꯒꯤ ꯆꯥꯛꯇꯣ ꯇꯥꯞ ꯂꯧꯔꯒ ꯍꯤꯟꯖꯥꯡꯗꯣ ꯍꯩꯔꯒ ꯁ꯭ꯄꯨꯟꯅ ꯅꯠꯇꯕꯤ ꯃꯈꯨꯠꯇꯨꯅ ꯆꯥꯛꯇꯣ ꯇꯣꯠꯂꯒ ꯆꯥꯛ ꯆꯥꯈꯣꯝꯗꯣ ꯂꯥꯏꯖꯒꯤ ꯆꯤꯝꯕꯥꯜ ꯃꯌꯥꯗ ꯊꯥꯡꯖꯤꯜꯂꯛꯏ꯫ ꯑꯗꯨꯃꯥꯏꯅ ꯆꯥꯔꯗꯤ ꯌꯥꯔꯣꯏ, ꯏꯁꯦ ꯅꯌꯥꯗꯣ ꯀꯥꯊꯣꯛ꯫ ꯂꯥꯏꯖꯗꯨ ꯄꯨꯟꯁꯤꯕꯗꯁꯨ ꯌꯦꯡꯂꯛꯇꯦ, ꯃꯃꯤꯠꯇꯣ ꯑꯇꯣꯞꯄꯗ ꯌꯦꯡꯂꯒ ꯑꯩ ꯆꯥꯛ ꯆꯥꯔꯤ, ꯆꯥꯅꯤꯡꯗ꯭ꯔꯤ꯫ ꯁ꯭ꯄꯨꯟ ꯑꯍꯨꯝꯗꯨꯅ ꯑꯣꯏꯕ ꯌꯥꯔꯣꯏ, ꯏꯁꯦ ꯈꯔ ꯆꯥꯁꯤꯜꯂꯨꯁꯤ, ꯅꯌꯥ ꯀꯥꯊꯣꯛ ꯍꯥꯏꯕꯅꯤ꯫ ꯂꯥꯏꯖꯗꯨ ꯇꯨꯃꯤꯟꯅ ꯃꯔꯩ, ꯃꯌꯥꯗꯨꯁꯨ ꯀꯥꯊꯣꯛꯇꯦ꯫ ꯄꯨꯟꯁꯤꯕꯁꯨ ꯃꯥꯒꯤ ꯃꯆꯤꯡꯗꯣ ꯂꯥꯛꯄ ꯃꯥꯜꯂꯤ, ꯙꯞ ꯇꯧꯔꯤ꯫ ꯑꯩꯅ ꯆꯥꯛꯁꯤ ꯁꯥꯏꯔꯒ ꯅꯌꯥꯗꯣ ꯐꯥꯛꯇꯣꯛꯑꯒ ꯀꯥꯝꯁꯤꯟꯗ꯭ꯔꯤꯉꯩ ꯌꯥꯝ ꯊꯨꯅ ꯅꯌꯥꯗꯣ ꯀꯥꯊꯣꯛ꯫ ꯄꯨꯟꯁꯤꯕꯒꯤ ꯃꯈꯨꯠꯇꯣ ꯂꯥꯏꯖꯒꯤ ꯆꯤꯝꯕꯥꯜ ꯃꯌꯥꯗꯨꯗ ꯊꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇꯦ ꯂꯥꯏꯖꯁꯨ ꯃꯌꯥꯗꯣ ꯇꯞꯅ ꯀꯥꯊꯣꯔꯛꯏ꯫